ꯈꯪꯗꯕ ꯃꯤꯍꯨꯜ ꯁꯣꯡꯂꯅꯨ ꯀꯩꯗꯧꯕꯒꯦ ꯃꯇꯥꯡ ꯁꯥꯗ ꯇꯞꯊꯈꯣ ꯊꯃꯣꯏ ꯅꯪꯁꯨ ꯃꯈꯦ ꯂꯥꯡꯒꯅꯨ ꯃꯇꯥꯡ ꯁꯥꯗ ꯋꯥꯈꯜ ꯃꯥꯅ ꯁꯣꯟꯊꯅ ꯂꯩꯔꯕꯗ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯤ ꯏꯃꯪ ꯃꯛꯁꯤꯟꯅ ꯎꯔꯤ ꯄ꯭ꯔꯤꯇꯤꯅꯥꯅ ꯀꯦꯕꯤꯗꯨꯅ ꯁꯤꯂꯩꯕꯨ ꯀꯥꯡ ꯁꯤꯡꯕ ꯌꯥꯎꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯍꯜꯂꯤ ꯌꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯥ ꯃꯈꯩ ꯆꯦꯟꯖꯗꯨꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯇꯧꯗ ꯃꯥ ꯇꯜꯂꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯣꯏꯁꯤꯜꯂꯤ ꯋꯥꯎꯊꯥꯡꯅꯕ ꯂꯩ ꯃꯆꯨꯗ ꯃꯄꯥꯟ ꯑꯉꯧꯕꯅ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯃꯨꯒꯥꯒꯤ ꯐꯤ ꯐꯅꯦꯛ ꯑꯃꯨꯛꯁꯨ ꯃꯗꯨꯒ ꯆꯥꯟꯅꯕ ꯏꯁꯝ ꯁꯝꯕ ꯂꯩ ꯃꯆꯨꯒꯤ ꯇꯣꯞ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯉꯥꯟꯊꯣꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯤꯟꯕꯤꯔꯝꯕ ꯆꯟꯗꯜꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯃꯒꯨꯟ ꯑꯃꯃꯝꯅꯤ ꯑꯃꯅ ꯍꯦꯜꯂꯤ ꯍꯥꯏꯅꯤꯡꯗꯦ ꯑꯃꯅ ꯋꯥꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯅꯤꯡꯗꯦ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯀꯣꯝꯂꯞ ꯅꯥꯆꯜ ꯃꯈꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯌꯦꯠ ꯊꯪꯕ ꯂꯦꯡꯕꯥꯜꯗ ꯄꯨꯊꯔꯛꯇꯨꯅ ꯊꯥꯗꯩ ꯃꯇꯥꯡꯗꯨꯗ ꯄ꯭ꯔꯤꯇꯤꯅꯥ ꯀꯥꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯁꯤꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯁꯤꯂꯩ ꯊꯤꯡꯉꯛ ꯊꯤꯡꯅ ꯄ꯭ꯔꯤꯇꯤꯅꯥꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯁꯛꯇꯣ ꯎꯠꯂꯒ ꯁꯤ ꯆꯤꯟꯕꯤꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯑꯉꯧꯕ ꯇꯈꯦꯜ ꯂꯩꯔꯥꯡ ꯑꯃ ꯁꯤꯂꯩꯗ ꯎꯠꯂꯛꯏ ꯁꯤꯂꯩ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥꯏꯗꯒꯤꯅꯣ ꯁꯤꯅ ꯂꯥꯏꯒꯤ ꯑꯊꯦꯟꯄꯣꯛ ꯊꯤꯟꯕ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯎꯔꯛꯄꯗꯩ ꯂꯧꯍꯧꯔꯤꯅꯤ ꯑꯁ ꯅꯪꯁꯤꯗꯤꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯄꯨꯁꯤꯜꯂꯤ ꯇꯈꯦꯜꯂꯩꯗꯣ ꯑꯃꯨꯛ ꯁꯤꯂꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯔꯨꯝꯗ ꯇꯞꯅ ꯊꯦꯠꯆꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ ꯇꯣ ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯦ ꯀꯩꯅꯣ ꯁꯤꯂꯩꯁꯨ ꯃꯃꯣꯟ ꯇꯧꯔꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯖꯩ ꯃꯇꯥꯡꯗꯨꯗ ꯃꯄꯥꯟꯗꯒꯤ ꯁꯨꯔꯕꯂꯥꯅ ꯀꯧꯔꯛꯄꯗꯣ ꯇꯥꯔꯛꯏ ꯄ꯭ꯔꯤꯇꯤꯅꯥ ꯃꯃꯥꯏꯗꯣ ꯊꯣꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯒ ꯇꯥꯔꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯄꯣꯠ ꯄꯤꯅꯤ ꯍꯥꯏꯕꯗꯨꯕꯨ ꯏꯕꯨꯡꯉꯣꯍꯩ ꯂꯥꯛꯂꯦꯅꯦꯍꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯄ꯭ꯔꯤꯇꯤꯅꯥ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯃꯆꯤꯟꯗ ꯑꯃꯨꯛ ꯇꯞꯂꯞ ꯁꯣꯜꯂꯒ ꯍꯩꯃꯥ ꯄꯨꯡꯁꯤꯗꯤ ꯊꯦꯡꯉꯝꯃꯦꯅ ꯃꯣꯏꯁꯨ ꯂꯥꯛꯑꯗꯤ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯁꯤꯂꯩ ꯉꯛꯂꯞꯅ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯅꯣ ꯀꯩ ꯄꯣꯠ ꯄꯤꯕꯩꯅꯣ ꯄ꯭ꯔꯤꯇꯤꯅꯥ ꯁꯦꯠꯂꯤꯕ ꯐꯅꯦꯛꯀ ꯏꯅꯐꯤꯒꯗꯣ ꯁꯦꯝꯖꯤꯜꯂꯒ ꯅꯣꯏ ꯗꯥ ꯕ꯭ꯔꯤꯖꯦꯁ ꯍꯣꯏꯅꯤ ꯑꯩꯒ꯭ꯌꯥ ꯍꯣꯏꯒꯤ ꯀꯥꯡ ꯆꯤꯡꯕꯗꯣ ꯑꯗ ꯑꯊꯦꯟꯄꯣꯠ ꯍꯥꯞꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯈꯤꯒꯦ ꯇꯧꯕ ꯁꯤꯂꯩ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯑꯣ ꯄ꯭ꯔꯤꯇꯤꯅꯥ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯅꯪꯁꯨ ꯃꯣꯏꯒ ꯎꯅꯍꯧꯗꯅ ꯃꯣꯏꯁꯨ ꯈꯪꯂꯗꯨꯕꯣ ꯁꯤꯂꯩ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯊꯅ ꯈꯨꯝꯂꯛꯏ ꯇꯜꯂꯤꯗ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯄ꯭ꯔꯤꯇꯤꯅꯥ ꯁꯤꯂꯩꯒꯤ ꯈꯨꯗꯥꯡ パꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯁꯤꯂꯩꯅ ꯇꯜꯂꯦ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯤꯇꯤꯅꯥꯅ ꯅꯝꯗꯅ ꯊꯣꯔꯛꯍꯜꯂꯤ ꯃꯃꯥꯗꯒꯤ ꯑꯊꯦꯟꯄꯣꯠ ꯌꯥꯎꯕ ꯈꯥꯎꯗꯣ ꯂꯧꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ ꯒꯦꯠ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯄꯒ ꯁꯤꯂꯩꯅ ꯅꯪ ꯊꯣꯛꯑꯣ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯃꯣꯏꯁꯨ ꯅꯪ ꯎꯅꯤꯡꯂꯝꯅꯤ ꯂꯥꯛꯑꯣꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯆꯠꯂꯤ ꯒꯦꯠꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯎꯔꯗꯨꯅ ꯄ꯭ꯔꯤꯇꯤꯅꯥ ꯈꯣꯟꯖꯦꯜ ꯀꯂꯞꯅ ꯀꯧꯏ ꯑꯣꯏ ꯖꯤꯌꯥꯟ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯤꯂꯩ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯒꯥꯔꯤꯗ ꯉꯥꯊꯗꯨꯅ ꯂꯦꯞꯂꯤꯕ ꯖꯤꯌꯥꯟꯗꯣ ꯃꯃꯥꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯕ꯭ꯔꯤꯖꯦꯁꯁꯨ ꯃꯤꯠꯌꯦꯡꯗꯨ ꯋꯥꯔꯛꯄ ꯉꯝꯗ ꯌꯦꯡꯂꯣꯏ ꯈꯟꯅ ꯈꯟꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯊꯪꯕ ꯁꯤꯠꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯎꯔꯛꯏ ꯃꯤꯁꯛꯇꯣ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯣ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯇꯍꯥ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤꯗꯨꯅ ꯐꯠ ꯆꯤꯡꯈꯠꯂꯒ ꯃꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯇꯨꯡ ꯂꯩꯗꯨꯅ ꯂꯦꯞꯄꯤ ꯌꯦꯡꯂꯛꯄꯅꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯄ꯭ꯔꯤꯇꯤꯅꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯤꯠꯌꯦꯡ ꯉꯥꯏꯍꯥꯛ ꯆꯣꯏꯗꯨꯅ ꯄ꯭ꯔꯤꯇꯤꯅꯥꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯕꯨ ꯀꯤꯅ ꯌꯦꯡꯉꯝꯗꯦ ꯐꯠ ꯑꯃꯨꯛ ꯊꯩꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯅꯥꯁꯨ ꯄꯣꯏꯔꯦ ꯌꯥꯎꯔꯝꯕꯗꯨꯗ ꯉꯛꯏ ꯃꯃꯤꯠ ꯈꯖꯤꯛ ꯂꯩꯁꯤꯟꯗꯨꯒ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯍꯧꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯖꯤꯌꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯀꯅꯥ ꯊꯤꯔꯤꯅꯣ ꯅꯪꯗ ꯅꯃꯥꯏꯒ ꯑꯃꯨꯛ ꯀꯣꯏꯂꯩ ꯂꯩꯔ ꯌꯦꯡꯉꯤꯗꯨꯅ
ꯄ꯭ꯔꯤꯇꯤꯅꯥ ꯖꯥꯟꯗ ꯄꯤꯁꯨꯝ ꯁꯨꯛꯂꯛ ꯌꯦꯡꯉꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯛꯏꯁꯦ? ꯖꯥꯟꯅ ꯀꯩ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏꯅ? ꯄ꯭ꯔꯤꯇꯤꯅꯥ ꯒꯥꯔꯤꯗ ꯐꯝꯂꯤꯕ ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯖꯥꯟꯗ ꯑꯃꯨꯛ ꯀꯩ ꯇꯧꯔꯛꯑꯒꯦ ꯒꯥꯏꯅ ꯅꯣꯏ ꯄꯣꯏꯔꯩ ꯌꯥꯎꯔꯛꯑꯦꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ? ꯃꯥ ꯌꯥꯎꯔꯛꯀꯗꯧꯔꯒꯦ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ ꯀꯨꯏꯔꯦꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯈꯨꯠ ꯎꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯄ꯭ꯔꯤꯇꯤꯅꯥ꯫ ꯖꯥꯟꯗꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯖꯥꯟꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯦꯟꯄꯣꯠꯇꯣ ꯄꯤꯔꯒ ꯃꯥꯒ ꯄꯨꯟꯅ ꯊꯣꯔꯛꯄꯅꯤ ꯅꯣꯏꯒ ꯎꯅꯁꯅꯣꯅ, ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯊꯦꯡꯅꯔꯣ ꯂꯥꯎꯅ ꯄꯨꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯖꯥꯟ ꯉꯛꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯏꯅꯣ? ꯆꯪꯉꯝꯕꯅꯤ, ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ, ꯃꯥꯅ ꯇꯨꯡꯗ ꯂꯥꯛꯍꯧꯕꯅꯤ, ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯇꯧꯍꯧꯗ꯭ꯔꯦꯅꯦ꯫ ꯄ꯭ꯔꯤꯇꯤꯅꯥ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯌꯥꯔꯁꯦ ꯌꯥꯔꯁꯦ, ꯁꯣꯅꯨ ꯅꯠꯇ ꯂꯩꯔꯝꯅꯤ, ꯉꯁꯤ ꯎꯖꯔꯤꯁꯦ ꯑꯃꯔꯣꯝꯗ ꯐꯔꯕꯅꯤ, ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯒꯦ, ꯅꯣꯏꯁꯨ ꯆꯠꯂꯣꯀꯣ, ꯊꯦꯡꯈ꯭ꯔꯅꯦꯕ꯫ ꯍꯣ ꯆꯠꯂꯨꯒꯦ, ꯑꯗꯣ ꯑꯉꯥꯡꯗꯣ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯍꯧꯔꯦ꯫ ꯑꯊꯦꯟꯄꯣꯛꯇꯣ ꯄꯥꯏꯔꯒ ꯃꯥꯁꯨ ꯒꯥꯔꯤ ꯀꯥꯈꯠꯂꯛꯏ꯫ ꯕ꯭ꯔꯤꯖꯦꯁꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯃꯣꯏꯗꯤ ꯀꯥꯡ ꯆꯤꯡꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯃꯤ ꯌꯥꯝ ꯂꯩꯕ ꯎꯗꯦꯅꯦ꯫ ꯖꯤꯌꯥꯅ ꯒꯥꯔꯤꯗꯣ ꯊꯧꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯆꯤꯡꯂꯅꯤ ꯍꯥꯏꯍꯧꯕꯅꯤ, ꯃꯤꯗꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯂꯩꯕ ꯃꯥꯜꯂꯦ, ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯔꯤꯌꯔ ꯚ꯭ꯌꯨ ꯃꯤꯔꯔꯗꯒꯤ ꯇꯨꯡꯗ ꯐꯝꯂꯤꯕ ꯄꯣꯏꯔꯩꯗ ꯌꯦꯡꯉꯤ꯫ ꯋꯥ ꯍꯥꯏꯔꯝꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯕ꯭ꯔꯤꯖꯦꯁꯅ ꯑꯗꯨ ꯀꯩꯅꯣ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯖꯤꯌꯥꯟꯒꯤ ꯋꯥꯍꯩꯗꯨꯗ ꯄꯣꯏꯔꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯂꯝꯗꯦ, ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯟꯗꯣ ꯑꯣꯏꯅ ꯂꯧꯔꯒ ꯕ꯭ꯔꯤꯖꯦꯁꯇ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯏ ꯖꯤꯌꯥꯟꯅ꯫ ꯃꯆꯥ ꯊꯣꯏꯅ ꯑꯃꯁꯤ ꯎꯈ꯭ꯔꯦ, ꯃꯥꯅꯗꯤ ꯎꯍꯧꯗꯖꯥꯠꯂꯣ? ꯖꯤꯌꯥꯟ ꯃꯦꯁꯦꯖꯇꯨꯃ ꯊꯥꯈ꯭ꯔꯒ ꯕ꯭ꯔꯤꯖꯦꯁꯇ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯥꯁꯨ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠꯇꯣ꯫ ꯖꯤꯌꯥꯟ ꯎꯈ꯭ꯔꯤꯕ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ꯫ ꯕ꯭ꯔꯤꯖꯦꯁ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯔꯒ ꯐꯠ ꯐꯠ ꯀꯤꯠ ꯀꯤꯠ ꯅꯝꯃꯤ꯫ ꯖꯤꯌꯥꯟ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯎꯔꯝꯒꯗꯕ ꯃꯥꯟꯗꯦ, ꯌꯥꯝ ꯅꯣꯔꯃꯦꯜꯗ ꯐꯝꯂꯤ, ꯑꯗꯨ ꯀꯃꯥꯏꯅꯅꯣ? ꯖꯤꯌꯥꯟꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯕꯥ ꯀꯣꯏꯍꯧꯗꯦꯗ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯄꯣꯏꯔꯩꯅ ꯀꯩꯅꯣ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯤꯁꯤꯅ? ꯖꯤꯌꯥꯟꯅ ꯅꯣꯛꯈꯤ ꯀꯩꯁꯨ ꯅꯠꯇꯦꯗ, ꯕꯥꯞꯇꯣ ꯑꯗꯨꯅꯤꯗ꯫ ꯕ꯭ꯔꯤꯖꯦꯁꯅ ꯀꯣꯛꯇ ꯈꯤꯇꯪ ꯀꯥꯏꯗꯨꯅꯤ ꯃꯥꯒꯤꯁꯦ꯫ ꯁꯣꯝꯗ ꯄ꯭ꯔꯤꯇꯤꯅꯥ ꯖꯤꯌꯥꯟ ꯍꯣꯏ ꯆꯠꯈ꯭ꯔꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯨꯡ ꯆꯪꯉꯛꯏ꯫ ꯀꯥꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤ꯫ ꯃꯄꯥꯟꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯈꯤꯕ ꯃꯕꯨꯡꯗꯣ ꯑꯣꯟꯁꯤꯜꯂꯤ꯫ ꯇꯥꯃꯣ, ꯃꯆꯥꯊꯣꯏ ꯎꯕ꯭ꯔꯣ? ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯇꯦꯔꯦꯁ ꯂꯣꯝꯗ ꯀꯥꯈꯤꯗꯥꯏꯅꯦ? ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯇꯦꯔꯦꯁꯇꯨ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯂꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯃꯄꯤꯅ ꯄꯨꯡꯂꯨꯞ ꯃꯈꯩ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯄ꯭ꯔꯤꯇꯤꯅꯥꯅ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯥꯕꯨ ꯄꯦꯟꯅ ꯀꯞꯆꯔꯣ ꯍꯥꯏꯔꯛꯂꯕꯒꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯛꯂꯤ꯫ ꯃꯀꯣꯛ ꯈꯨꯝꯖꯤꯜꯂꯒ ꯄꯣꯏꯔꯩꯅ ꯎꯈꯤꯗꯅꯕ ꯍꯥꯏꯅ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯎꯅꯤꯡꯂꯤ ꯌꯦꯡꯅꯤꯡꯂꯤ ꯍꯥꯏꯅ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯗ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯂꯥꯞꯅ ꯌꯦꯡꯖꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯄꯣꯏꯔꯩꯒꯤ ꯃꯁꯛꯀ ꯈꯖꯤꯛꯅ ꯆꯥꯅꯕꯗꯤ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯕꯗ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯈꯤ꯫ ꯄ꯭ꯔꯤꯇꯤꯅꯥ ꯁꯤꯂꯩꯒꯤ ꯃꯅꯝꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯛꯇꯨꯅ ꯁꯤ ꯇꯣꯛꯑꯣꯕ, ꯀꯞꯀꯅꯣꯕ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯄꯣꯏꯔꯩ ꯌꯥꯎꯔꯛꯑꯦ ꯈꯪꯉꯝꯃꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯖꯕꯨ ꯀꯜꯂꯛꯆꯔꯨꯕ, ꯑꯗꯨꯕꯨ ꯑꯩꯅ ꯀꯜꯂꯛꯆꯔꯨꯕ ꯊꯥꯖ ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯐꯪꯗ꯭ꯔꯦ, ꯏꯅꯥꯛꯇꯒꯤꯁꯨ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯌꯦꯡꯈꯤꯗ꯭ꯔꯕ ꯃꯥꯁꯦ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯍꯟꯕꯅꯣ? ꯑꯩ ꯂꯥꯜꯂꯦꯁꯦ, ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯅ ꯄꯨꯊꯣꯛꯂꯨꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ ꯑꯩꯅ꯫ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯒꯅꯨ, ꯅꯪ ꯂꯥꯟꯗꯤꯌꯦ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯃꯄꯣꯛ ꯊꯤꯅ ꯇꯝꯂꯝꯂꯕ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯁꯣꯏꯕꯅꯤ꯫ ꯏꯊꯣꯛꯈ꯭ꯔꯕ ꯃꯄꯤꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏꯗ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯥꯕꯨ ꯎꯔꯒ ꯅꯨꯡꯁꯤꯕꯁꯨ ꯁꯨꯝ ꯁꯨꯝ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯋꯥꯔꯦ ꯄ꯭ꯔꯤꯇꯤꯅꯥ꯫ ꯁꯦ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯒꯤ ꯃꯄꯣꯛꯁꯨ ꯊꯤ ꯍꯥꯏꯒꯅꯨ, ꯀꯅꯥꯅ ꯈꯪꯕ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡ ꯃꯇꯝ ꯑꯃꯗ ꯄꯨꯝꯅꯃꯛ ꯅꯪꯒꯤ
ꯑꯣꯏꯔꯛꯄꯁꯨ ꯊꯒꯨꯞ ꯄꯥꯡꯂꯤꯕ ꯄꯤꯔꯥꯡꯇꯅ ꯂꯨꯞꯂꯕ ꯃꯤꯁꯅꯥ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯣꯏ ꯅꯣꯏꯅꯦꯗ ꯀꯗꯩꯅꯣ? ꯄꯤ ꯁꯨꯡꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ. ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯁꯨꯛꯂꯞ ꯄꯦꯔꯤ ꯄꯦꯔꯤ ꯂꯩꯔꯝꯕꯗ ꯎꯕꯗ ꯑꯅꯤꯗꯣ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯟꯈꯤ. ꯀꯥꯏꯂꯥ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯃꯤ ꯑꯣꯈꯥꯛ ꯇꯤꯜꯂꯝꯃꯤ. ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯈꯥꯝꯃꯝꯃꯒ ꯖꯤꯌꯥꯟ ꯍꯥꯟꯅ ꯀꯨꯝꯊꯔꯛꯏ. ꯃꯊꯪꯗ ꯕ꯭ꯔꯤꯖꯦꯁ ꯑꯃꯨꯛ ꯖꯤꯌꯥꯟꯅ ꯄ꯭ꯔꯤꯇꯤꯅꯥꯅ ꯄꯤꯔꯛꯄ ꯑꯊꯦꯟꯄꯣꯠꯇꯣ ꯂꯧꯊꯣꯛꯂꯒ ꯄꯣꯏꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯁꯨꯝ ꯐꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯄꯣꯏꯔꯩ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯑꯃꯒ ꯇꯞꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯦ. ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯂꯟꯆꯦꯟꯕꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥ ꯁꯃꯥꯒ ꯑꯣꯛꯅꯩ. ꯑꯍꯨꯝꯗꯨꯗ ꯌꯦꯡꯂꯒ ꯁꯃꯥꯅ, ꯅꯣꯏ ꯑꯍꯨꯝꯁꯨ ꯌꯧꯔꯛꯂꯦꯗꯅ, ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ. ꯖꯤꯌꯥꯟꯅ ꯄꯥꯏꯔꯤꯕ ꯑꯊꯦꯟꯄꯣꯠꯇꯣ ꯁꯃꯥꯗ ꯄꯤꯔꯒ, ꯅꯣꯏ ꯐ꯭ꯌꯨꯆꯔ ꯅꯃꯧ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯤ, ꯑꯗꯨ ꯂꯧꯕ ꯆꯠꯄꯗ ꯊꯦꯡꯂꯛꯏꯅꯤ ꯊꯧꯔꯥꯡꯅꯤ. ꯁꯃꯥ ꯅꯣꯛꯂꯒ ꯇꯨꯝꯄꯛ ꯂꯦꯞꯂꯤꯕ ꯄꯣꯏꯔꯩꯗ ꯑꯃꯨꯛ, ꯀꯩꯗꯧꯔꯤ ꯏꯆꯥ ꯄꯣꯏꯔꯩꯁꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯤ ꯏꯃꯛ ꯃꯛꯁꯤꯟꯕꯗꯧꯅ ꯇꯧꯏ. ꯄꯣꯏꯔꯩ ꯕ꯭ꯔꯤꯖꯦꯁꯄꯨ ꯐꯠ ꯂꯦꯡꯒꯣꯜꯂꯒ, ꯑꯗꯨꯒꯤꯕꯨ ꯁꯤꯗ ꯄꯨꯔꯛꯂꯤꯅꯤꯗ, ꯑꯩꯈꯣꯏ ꯑꯒ꯭ꯌꯥꯒꯤ ꯑꯥꯔꯇꯤꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯑꯣꯛꯊꯣꯛꯍꯟꯒꯦꯅ, ꯑꯗꯨꯀꯥꯟ ꯐꯔꯛꯀꯅꯤ. ꯅꯣꯏꯁꯤꯗꯤ ꯕꯀꯣ, ꯆꯠꯂꯣ ꯃꯥꯝꯗꯣꯞꯅꯨꯡꯗ ꯂꯣꯏꯅ ꯂꯩꯍꯧꯕꯅꯤ. ꯖꯤꯌꯥꯟꯅ ꯄꯤꯔꯛꯄ ꯑꯊꯦꯟꯄꯣꯠꯇꯨ ꯍꯥꯟꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯏ ꯀꯠꯄꯗ ꯍꯥꯞꯀꯗꯕꯅꯤꯅ ꯁꯦꯁꯦ ꯃꯥꯝꯗꯣꯞꯅꯨꯡꯗ ꯑꯗꯨꯝ ꯄꯨꯔꯣ, ꯑꯩ ꯑꯁꯣꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯨꯈꯤꯒꯦ. ꯍꯥꯏꯔꯝꯂꯒ ꯈꯤꯆ꯭ꯔꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯑꯍꯨꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯝꯗꯣꯞꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ. ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯅ ꯄꯨꯡꯍꯧ ꯉꯧꯗꯨꯅ ꯂꯩꯔꯝꯂꯤ. ꯑꯉꯥꯡ ꯃꯆꯥꯗꯩ ꯍꯧꯔꯒ ꯃꯄꯣꯛ ꯍꯧꯔꯕ ꯑꯍꯜ ꯐꯥꯎꯕ ꯂꯩꯔꯝꯃꯤ. ꯖꯤꯌꯥꯟꯅ ꯀꯩꯂꯩ ꯂꯩꯇꯅ ꯂꯟꯆꯦꯟꯕꯕꯨ ꯌꯦꯡꯉꯤ. ꯃꯇꯧꯗꯨꯗ ꯕ꯭ꯔꯤꯖꯦꯁꯅ, ꯂꯥꯏꯁꯪ ꯃꯅꯨꯡ ꯂꯩꯔꯦ. ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯌꯦꯡꯉꯤ. ꯎꯔꯦ ꯂꯟꯆꯦꯟꯕꯅ ꯁꯥꯒꯩ ꯑꯍꯜꯁꯤꯡꯗ ꯇꯧꯔꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯗꯣ. ꯕ꯭ꯔꯤꯖꯦꯁ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ, ꯗꯣꯛꯇꯔꯒꯤ ꯑꯦꯄ꯭ꯔꯣꯟ ꯂꯤꯠꯄꯕꯨꯗꯤ ꯂꯨꯀꯨꯟꯁꯤꯃꯒ ꯐꯩꯖꯣꯝꯁꯤꯃꯅꯦ ꯆꯟꯗꯣꯜꯋꯣ ꯆꯋꯥꯁꯤꯅ ꯍꯦꯟꯅ ꯄꯛꯆꯕꯗꯧꯅ ꯇꯧꯔꯤ. ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯑꯃꯅꯤ ꯁꯠ ꯀꯥꯞꯁꯤꯜꯂꯤ. ꯖꯤꯌꯥꯟꯁꯨ ꯅꯣꯛꯂꯒ, ꯃꯥꯒꯤ ꯍꯥꯏꯗꯨꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯥꯔꯇꯤ ꯀꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯂꯟꯆꯦꯟꯕ ꯊꯣꯔꯛꯂꯦ. ꯃꯈꯣꯏ ꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯖꯤꯌꯥꯟ ꯑꯊꯦꯟꯄꯣꯠꯇꯨ ꯂꯟꯆꯦꯟꯕꯗ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯁꯤꯜꯂꯤ. ꯑꯗꯨꯒ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯁꯦ. ꯂꯟꯆꯦꯟꯕꯅ ꯑꯊꯦꯟꯄꯣꯠꯇꯨ ꯂꯧꯔꯒ, ꯉꯁꯥꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯖꯤꯌꯥꯟꯅ, ꯌꯥꯔꯦ ꯃꯥꯙꯣꯞ, ꯂꯧꯕꯤꯔꯨꯗꯅ ꯄꯤꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ. ꯅꯣꯛꯂꯛꯏ ꯂꯟꯆꯦꯟꯕ. ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯕ꯭ꯔꯤꯖꯦꯁꯇ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯁꯣꯝꯗ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡ ꯆꯤꯡꯕꯁꯨ ꯍꯧꯔꯅꯤ. ꯉꯁꯤꯗꯤ ꯑꯉꯥꯡꯈꯩꯗ ꯑꯣꯏꯅ ꯁꯤꯟꯅꯔꯒꯦ, ꯋꯥꯔꯦ ꯏꯁꯥꯁꯦ. ꯕ꯭ꯔꯤꯖꯦꯁꯅ, ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯒꯦꯅ ꯂꯥꯛꯑꯒ ꯀꯥꯏꯗ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣ? ꯌꯥꯎ ꯀꯩꯗꯧꯒꯦ, ꯆꯤꯡꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗ ꯂꯩꯔꯨꯁꯦ ꯍꯥꯏꯕꯅꯤ. ꯖꯤꯌꯥꯟꯅ ꯐꯥꯒꯤ ꯇꯧꯔꯛꯏ. ꯃꯇꯨ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ. ꯕ꯭ꯔꯤꯖꯦꯁ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ, ꯖꯤꯌꯥꯟ ꯕꯥꯕꯨ, ꯏꯇꯨꯗꯣ ꯉꯁꯤ ꯄꯥꯏꯊꯣꯔꯛꯂꯅꯤ, ꯌꯧꯕꯤꯔꯣꯛꯂꯝꯕ ꯌꯥꯔꯦ, ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏꯗ ꯆꯠꯀꯅꯤꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯟꯆꯦꯟꯕꯅ, ꯅꯪ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯕꯣ? ꯕ꯭ꯔꯤꯖꯦꯁꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯒ, ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯅꯤꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯔꯨꯕꯗꯒꯤꯅꯤ ꯈꯨꯗꯛꯇ ꯊꯣꯛꯂꯛꯇꯅ ꯇꯧꯔꯤꯁꯦ. ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯄꯣꯏꯔꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯃꯛꯁꯨ ꯑꯗꯨꯝ ꯇꯥꯔꯤ. ꯂꯟꯆꯦꯟꯕꯅ ꯃꯥꯕꯨ ꯀꯧꯔꯛꯇꯕꯗ ꯃꯥ ꯃꯊ꯭ꯋꯥꯏ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯦꯞꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ. ꯖꯤꯌꯥꯟꯅ, ꯐꯔꯦ ꯑꯗꯨꯏꯗꯤ ꯃꯥꯁꯨ ꯈꯪꯕ ꯌꯥꯔꯦꯗ, ꯑꯗꯨ ꯂꯥꯛꯑꯣ ꯀꯗꯣꯝ ꯆꯠꯁꯦꯕꯣ? ꯂꯟꯆꯦꯟꯕꯅ, ꯈꯤꯆ꯭ꯔꯤ ꯍꯧꯐꯝꯗꯨꯅꯤ, ꯍꯥꯏꯐꯦꯠꯇ ꯌꯦꯡꯁꯤꯜꯂꯨꯁꯤ, ꯉꯥꯏꯔꯝꯃꯨ ꯁꯤꯗ. ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯦꯟꯄꯣꯠꯇꯨ ꯄꯨꯔꯒ ꯆꯪꯈꯤꯗꯨꯅ ꯑꯍꯜ ꯑꯃꯗ ꯄꯤꯁꯤꯜꯂꯝꯂꯦ. ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯖꯤꯌꯥꯟ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯃꯔꯣꯏ ꯀꯔꯥ ꯃꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ, ꯑꯩꯕꯨ ꯁꯤ ꯃꯔꯛꯁꯤꯗꯩ ꯑꯃ ꯌꯦꯡꯍꯧꯔꯁꯤꯔꯅꯦ? ꯕ꯭ꯔꯤꯖꯦꯁꯅ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯖꯤꯌꯥꯟꯅ, ꯅꯣꯏꯗꯤ ꯗꯕꯜ ꯂꯣꯏ ꯑꯣꯏꯔꯕꯅꯤꯅ ꯁꯤꯡꯒꯜ ꯑꯩꯒꯤꯁꯨ ꯑꯃ ꯈꯟꯕꯤꯕ ꯌꯥꯕꯅꯤ. ꯅꯣꯏ ꯑꯍꯨꯝ ꯃꯔꯛꯇ ꯏꯊꯟꯇ ꯐꯣꯡꯌꯥꯟ ꯌꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯅꯤ ꯀꯥꯏ ꯈꯜꯂꯤꯔꯣ? ꯂꯟꯆꯦꯟꯕꯅ ꯈꯤꯆ꯭ꯔꯤꯗꯣ ꯂꯥꯏ ꯈꯨꯗꯦꯡ ꯑꯃꯗ ꯍꯩꯗꯣꯛꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤꯗꯤꯅꯦ ꯃꯍꯥꯕꯂꯤꯗ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯅꯤ.
ꯑꯗꯨꯗꯩ ꯅꯥꯞ ꯂꯥꯎꯕ ꯑꯃ ꯈꯜꯂꯧꯔꯣ ꯍꯟꯗꯛꯀꯤ ꯀꯥꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯐꯔꯅꯤ ꯖꯤꯌꯥꯟ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯉꯛꯇꯨꯅ ꯑꯩ ꯒ꯭ꯌꯥꯁ ꯆꯪꯕ ꯇꯧꯔꯤ ꯅꯊꯧꯗꯣ ꯏꯔꯦꯝ ꯂꯦꯝꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯋꯥꯏ ꯑꯉꯥꯡꯒꯤꯗꯣ ꯀꯩꯀꯩ ꯑꯃꯨꯛ ꯆꯣꯡꯂꯒ ꯈꯤꯆꯤꯗꯣ ꯃꯥꯡꯊꯣꯛꯄꯤꯔꯟ ꯍꯣꯔꯦꯟ ꯅꯣꯏ ꯖꯒꯟꯅꯥꯊꯇꯨꯅ ꯐꯪꯉꯨ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯔꯛꯂꯔꯣꯏꯅꯦ ꯂꯟꯆꯦꯟꯕ ꯈꯤꯆꯤꯗ ꯍꯩꯗꯣꯛꯂꯒ ꯀꯣꯔꯐꯨꯗꯨꯗ ꯊꯝꯊꯔꯒ ꯍꯥꯏꯔꯛꯏ ꯀꯣꯔꯐꯨ ꯆꯥꯝꯂꯨꯕꯒꯤ ꯆꯦꯒꯞꯁꯤꯒ ꯑꯩꯈꯣꯏ ꯕ꯭ꯔꯖꯦꯟꯗ꯭ꯔꯣꯒꯤ ꯄꯀꯧꯔꯥ ꯍꯧꯔꯨꯕ ꯃꯈꯨꯜ ꯍꯨꯝꯐꯨꯍꯨꯝꯗꯣꯏꯒꯤ ꯖꯔꯞꯁꯤꯒꯅ ꯊꯧꯒꯜ ꯇꯧꯔꯛꯂꯗꯤ ꯑꯔꯥꯡꯐꯝ ꯁꯥꯕ꯭ꯔꯕꯨ ꯐꯖꯔꯕ ꯆꯦꯍꯦꯔꯥꯗꯨꯗ ꯖꯔꯞ ꯃꯃꯤ ꯇꯥꯅꯤ ꯑꯗꯩ ꯅꯨꯄꯤ ꯐꯪꯗꯕꯗꯒꯤ ꯑꯔꯥꯡꯐꯝ ꯑꯣꯏꯔꯨꯕ ꯅꯨꯄꯥ ꯑꯃ ꯑꯔꯥꯡꯐꯝ ꯑꯣꯏꯕ ꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯚꯥꯏꯔꯦꯟ ꯆꯠꯅꯦꯕ ꯑꯗꯨꯛ ꯁꯥꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯁꯤꯡꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯕ꯭ꯔꯤꯖꯦꯁꯇꯤ ꯋꯥꯟꯊꯈꯩ ꯅꯣꯛꯈ꯭ꯔꯦ ꯖꯤꯌꯥꯟꯁꯨ ꯃꯃꯤꯠ ꯁꯨꯛꯂꯞ ꯅꯣꯛꯂꯛꯏ ꯄꯣꯏꯔꯩꯃꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯟꯆꯦꯟꯕꯁꯨ ꯎꯏ ꯄꯣꯏꯔꯩꯒꯤ ꯃꯤꯅꯣꯛꯇꯣ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯏꯂꯥ ꯃꯅꯥꯇꯣꯟꯒꯗꯣ ꯊꯨꯠ ꯊꯥ ꯆꯤꯡꯈꯠꯂꯒ ꯄꯤꯇꯤꯅꯥꯁꯤ ꯂꯩ ꯃꯈꯣꯏꯅꯤꯒꯤ ꯀꯥꯔꯛꯇ ꯐꯝꯂꯒ ꯄꯦꯟꯗꯕ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯈꯛ ꯇꯤꯟꯅꯕꯁꯤꯗ ꯋꯥ ꯂꯣꯠꯄꯅꯦꯕ ꯅꯣꯏꯅ ꯑꯩꯁꯦ ꯅꯃꯥꯟꯅꯕꯤꯅꯤ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯅꯣꯏ ꯈꯪꯉꯕꯅꯦ ꯑꯩꯅ ꯄ꯭ꯔꯤꯇꯤꯅꯥꯅ ꯇꯥꯏꯂꯥ ꯅꯪ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯗꯣꯏꯅꯣ ꯇꯥꯏꯂꯥ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯣ ꯁꯠ ꯅꯥꯟꯊꯣꯛꯂꯒ ꯑꯩꯅ ꯀꯩ ꯑꯣꯏꯗꯅ ꯅꯣꯏꯗ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯦ ꯑꯩ ꯁꯥꯎꯕꯒꯤ ꯇꯤꯛꯁꯨ ꯂꯩꯖꯗꯦ ꯁꯨꯝ ꯊꯦꯝꯂꯝꯕꯗꯩ ꯄ꯭ꯔꯤꯇꯤꯅꯥꯗꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩꯗꯤ ꯃꯥꯗꯤ ꯀꯟꯅ ꯃꯊꯥ ꯁꯥꯕꯤꯔꯤ ꯃꯥꯅ ꯋꯥꯂꯣꯠꯄꯒꯤ ꯇꯥꯏꯂꯥꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯦꯔꯤ ꯄꯦꯔꯤ ꯑꯩꯅ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯕꯒꯤ ꯍꯥꯏꯗꯕꯅꯤ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯄ꯭ꯔꯤꯇꯤꯅꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯅꯈꯣꯏꯗꯒꯤ ꯑꯩ ꯂꯥꯞꯅ ꯂꯩꯔꯝꯒꯅꯤ ꯀꯅꯥꯝꯇꯗ ꯑꯩꯒꯤ ꯃꯔꯝ ꯈꯪꯍꯜꯂꯝꯃꯣꯏ ꯅꯪ ꯀꯅꯥꯝꯇꯗ ꯁꯥꯎꯒꯅꯣ ꯑꯩꯅ ꯍꯥꯏꯕꯒꯤ ꯇꯧꯈꯤꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯥꯏꯂꯥ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯟꯅ ꯉꯥꯡꯕꯗꯣ ꯄꯦꯟꯗꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯕꯗꯣ ꯈꯔ ꯇꯞꯊꯔꯛꯏ ꯌꯥꯔꯦꯁꯦ ꯑꯩ ꯀꯩꯝ ꯁꯥꯎꯗꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯝꯕꯩ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯁꯤꯂꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯅꯪ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯒ ꯊꯦꯡꯅꯗ꯭ꯔꯕꯣ ꯁꯤꯂꯩ ꯇꯥꯏꯂꯥꯗ ꯌꯦꯡꯂꯝꯕꯗꯩ ꯃꯤꯠꯌꯦꯡꯗꯨ ꯊꯩꯔꯒ ꯄ꯭ꯔꯤꯇꯤꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯇꯥꯏꯂꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯁꯤꯂꯩ ꯇꯞꯅ ꯅꯣꯝꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯈ꯭ꯔꯦ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯒ꯭ꯌꯥꯂꯟꯅ ꯄ꯭ꯔꯤꯇꯤꯅꯥꯒ ꯃꯕꯥꯅꯤꯈꯛ ꯈꯪꯕꯅꯤ ꯅꯣꯡꯃ ꯑꯩꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯑꯍꯥꯟꯕ ꯇꯧꯕ ꯅꯨꯃꯤꯠꯇ ꯗꯥꯖꯥꯅꯁꯨ ꯈꯪꯈ꯭ꯔꯦ ꯃꯗꯩ ꯃꯊꯪ ꯃꯊꯧ ꯄꯥꯎ ꯌꯧꯔꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯇꯥꯇꯣꯟꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯗ꯭ꯔꯤ ꯈꯔ ꯇꯞꯊꯅ ꯂꯩꯔꯝꯕ ꯇꯥꯏꯂꯥ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯧꯒꯠꯂꯛꯏ ꯃꯍꯥ ꯇꯧ ꯉꯝꯕꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯗꯣ ꯈꯪꯉꯤꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯥꯅ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ ꯃꯥ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯔꯕꯅꯤ ꯃꯥ ꯄ꯭ꯔꯤꯇꯤꯅꯥꯅ ꯑꯃꯨꯛ ꯑꯩꯁꯨꯅꯦ ꯁꯤꯡꯂ ꯂꯩꯔꯤꯅꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯍꯟꯕꯤꯌꯣꯅ ꯑꯩꯗꯤ ꯃꯌꯨꯝ ꯆꯠꯂꯁꯤꯔꯅ ꯈꯜꯂꯝꯕꯅꯤ ꯇꯥꯏꯂꯥ ꯄ꯭ꯔꯤꯇꯤꯅꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯈꯜꯂꯝꯃꯒ ꯇꯣꯛꯑꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯤꯇꯤꯅꯥꯅ ꯑꯃꯨꯛ ꯁꯤ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯤꯕ ꯇꯥꯏꯂꯥ ꯁꯤꯂꯩꯗ ꯌꯦꯡꯂꯒ ꯃꯀꯣꯛ ꯑꯣꯏꯅ ꯁꯣꯏꯔꯤꯗꯤ ꯃꯗꯨꯒꯤ ꯍꯤꯔꯣ ꯃꯥꯜꯂꯒ ꯕꯦꯠꯀꯤ ꯂꯣꯟ ꯂꯧꯔꯝꯕ ꯃꯍꯥ ꯄꯥꯄꯤꯗꯨꯅꯤ ꯃꯗꯨ ꯍꯥꯟꯅ ꯐꯨꯔ ꯐꯗꯧꯅꯤ ꯁꯤꯂꯩ ꯇꯥꯏꯂꯥꯒꯤ ꯋꯥꯗꯣ ꯃꯔꯛ ꯊꯠꯂꯒ ꯇꯥꯇꯣꯟꯗꯤ ꯂꯥꯟꯗꯕꯅꯤ ꯇꯥꯇꯣꯟꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯇꯥꯇꯣꯟ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯇꯥꯇꯣꯟꯅꯁꯨ ꯆꯦꯗꯤꯌꯥ ꯅꯨꯡꯁꯤꯕꯅꯤ ꯄ꯭ꯔꯤꯇꯤꯅꯥ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯅꯪ ꯉꯁꯤꯅꯦ ꯑꯩ ꯈꯨꯠꯇ ꯁꯣꯏ ꯁꯤꯔꯅꯤ ꯅꯊꯝꯃꯣꯏꯗꯣ ꯃꯩꯔꯧ ꯆꯦꯍꯞ ꯑꯃꯅ ꯄꯥꯏꯔꯒꯅꯦ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯥꯏꯔꯝꯂꯗꯨ ꯐꯥꯎ ꯇꯥꯇꯣꯟꯅ ꯁꯨꯝ ꯇꯧ ꯂꯩ ꯑꯇꯩ ꯍꯥꯟꯅ ꯐꯨꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯐꯨꯒꯠꯂꯛꯀꯅꯤ ꯇꯥꯏꯂꯥꯅ ꯑꯗꯨꯅꯤ ꯁꯛꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦꯅ ꯇꯧ ꯂꯩꯔꯗꯤꯀꯣ ꯅꯪ ꯑꯣꯏꯔꯣꯏꯀꯣ ꯄ꯭ꯔꯤꯇꯤꯅꯥꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯅꯤꯗꯨꯃꯗꯤ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯍꯥꯏꯔꯤꯁꯤꯅꯤ ꯄ꯭ꯔꯤꯇꯤꯅꯥ ꯏꯒꯨꯟ ꯈꯪꯍꯟꯒꯦꯕ ꯇꯥꯏꯂꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯍꯟꯕꯗ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯈꯪꯉꯣꯏꯗ꯭ꯔꯗ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯃꯤꯒꯤ ꯃꯇꯨ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯒꯅ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯃꯇꯨ ꯊꯤꯔꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯤꯗꯒ ꯌꯦꯡ ꯁꯥꯔꯗꯅ ꯁꯤꯂꯩ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯃꯗ ꯄꯦꯔꯨꯝ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯇꯥꯇꯣꯟꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯅꯣꯏ ꯃꯣꯏꯅꯤꯗ ꯀꯩꯝꯇ ꯇꯧꯒꯅꯨ
ꯇꯥꯏꯅꯥꯅ ꯂꯦꯡꯕꯥꯜꯗ ꯃꯈꯨꯠ ꯊꯝꯂꯒ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯅꯨꯄꯤ ꯅꯪ ꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯅꯪ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯃꯍꯥꯛꯅꯤ ꯅꯨꯡꯁꯤꯕꯗ ꯃꯤꯍꯧ ꯆꯥꯎꯔꯕ ꯃꯥꯅ ꯂꯥꯟꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯑꯋꯥꯕ ꯄꯤꯒꯅꯨ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤꯔꯛꯂꯦ ꯁꯤꯂꯩꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯄ꯭ꯔꯤꯇꯤꯅꯥꯒ ꯃꯥꯒ ꯈꯛ ꯇꯔꯛ ꯂꯩꯕꯅ ꯊꯦꯝꯖꯤꯟꯕ ꯉꯝꯗꯕ ꯊꯃꯣꯏꯗꯣ ꯄꯨꯡꯕꯥ ꯁꯨꯔꯕꯗꯤ ꯃꯄꯨꯡ ꯐꯥꯔꯕꯣꯏ ꯈꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏꯕꯨ ꯀꯧꯔꯛꯏ ꯑꯍꯨꯝꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯝꯖꯤꯟꯗꯨꯅ ꯊꯣꯔꯛꯂꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯀꯥꯡ ꯆꯤꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯔꯤꯗꯨ ꯀꯥꯡ ꯆꯤꯡꯂꯤꯕꯗꯨꯗ ꯇꯞꯂꯤ ꯆꯠꯂꯤ ꯀꯥꯡ ꯃꯊꯛꯇꯒꯤ ꯂꯪꯊꯔꯛꯄ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯐꯧ ꯄꯔꯦꯡ ꯃꯪꯒꯜ ꯄꯔꯦꯡ ꯍꯩ ꯔꯥꯅ ꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯔꯥꯡ ꯂꯧꯍꯧꯅꯕ ꯍꯣꯠꯅꯔꯤꯕꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯁꯨꯝ ꯂꯪꯉꯛꯄꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯒꯝ ꯆꯞ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯂꯦꯞꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯥꯗ ꯃꯪꯒꯜ ꯄꯔꯦꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯗꯨ ꯎꯔꯦ ꯃꯁꯥ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯈꯨꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯄꯨꯝꯌꯥꯠꯇꯣ ꯈꯪꯆꯤꯡ ꯆꯤꯡꯉꯛꯄꯒꯨꯝ ꯐꯥꯎꯔꯛꯏ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯡ ꯆꯤꯡꯂꯝꯕꯗꯣ ꯂꯦꯞꯂꯒ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯑꯉꯥꯡꯗꯨꯗ ꯋꯥꯍꯪ ꯇꯧꯔꯛꯏ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯒ ꯏꯋꯥꯡ ꯋꯥꯡꯅ ꯂꯦꯞꯂꯤꯕ ꯄꯣꯏꯔꯩꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨꯔꯣ ꯀꯀꯥ ꯅꯪꯇꯨ ꯑꯥꯗꯒꯤ ꯀꯀꯥ ꯑꯃ ꯒꯥꯔꯤ ꯋꯥꯏꯠ ꯃꯆꯨꯒꯤꯁꯤꯗ ꯃꯅꯥ ꯂꯦꯞꯄꯤꯁꯦ ꯃꯥꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯕ ꯄꯣꯏꯔꯩ ꯉꯛꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟ ꯌꯦꯡꯂꯤ ꯎꯔꯦ ꯂꯥꯎꯇꯛꯅ ꯗꯦꯅꯤꯌꯦꯜ ꯂꯦꯞꯂ ꯂꯩꯔꯤꯕꯗꯣ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯎꯔꯦ ꯀꯩ ꯍꯥꯏꯒꯦꯅ ꯍꯪꯂꯨꯒꯦꯀꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯣꯏꯔꯩꯅ ꯄꯥꯏꯔꯤꯕ ꯃꯪꯒꯜ ꯄꯔꯦꯡꯗꯨ ꯌꯦꯡꯂꯒ ꯅꯪꯒꯤ ꯑꯗꯨꯏ ꯂꯤꯛ ꯃꯥꯟꯕꯗꯣ ꯑꯩ ꯂꯧꯖꯔꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯣꯏꯔꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯪꯒꯜ ꯄꯔꯦꯡꯗꯨꯗ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯁꯤꯒꯤ ꯊꯝꯕꯥꯜꯁꯦ ꯂꯧ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯂꯤꯛ ꯃꯥꯟꯕꯗꯣ ꯄꯤꯕꯤꯌꯣꯕ ꯀꯣ ꯏꯕꯥꯅꯤ ꯑꯣꯟꯅꯁꯦ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯪꯒꯜ ꯄꯔꯦꯡꯗꯨ ꯄꯤꯔꯛꯏ ꯊꯝꯕꯥꯜꯗꯨꯁꯨꯅꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯝꯕꯥꯜꯗꯨ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯛꯏ ꯊꯝꯕꯥꯜꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯤ ꯂꯧꯕꯨꯛꯇ ꯃꯌꯥꯝ ꯁꯥꯠꯂꯤ ꯑꯗꯨꯅ ꯀꯀꯥ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯑꯉꯥꯡꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯗꯅꯦꯜ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯌꯦꯡꯅ ꯃꯃꯤꯠ ꯈꯨꯖꯤꯜꯂꯛꯇꯨꯅ ꯄꯤꯁꯨꯝꯗꯩ ꯊꯦꯡꯅꯔꯛꯀꯗꯧꯔꯤ ꯁꯥꯍꯨꯝ ꯑꯃꯗ ꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯗꯅꯦꯜꯒꯤ ꯃꯃꯥꯡ ꯆꯞ ꯂꯦꯞꯄꯤ ꯗꯅꯦꯜꯅ ꯇꯞꯂꯞ ꯀꯧꯔꯛꯏ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜꯗꯨ ꯀꯌꯥ ꯍꯧꯗ ꯈꯣꯏꯁꯥꯎꯅꯕ ꯃꯇꯧꯗ ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯗꯅꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ